Mata usumna Surna Amusumaka Manabiduna dead body do perform at the Putore. Perform at the Putoro Matamata Makusu Yana Pakapakana Putro Kivani. Mati de Makoina dead body to Borato the Haptona Putro Matamata Mapamata, a Hella Matolopi, Mato Musu over funky. But also the Makusuma from Mother Loton lady, Matagiti, Suana Mapama the lady va. Flower Portamo Pakali, Aduka, Mahana Mapama the Riset Umata Madura Sona Kanama Manabiduna, Suana. Nang ibok po haturi bro. So na flower pot do mafam madalong thui. Mato udo sona kada hala do so. Ay masig hodong sin natin yung tong sa kitri. Ang tong lasu lam hen kaya dra. Mak su hodong do bati saki. Hala do mafam madali sat kibi mato urba matamda makoy so dead body do mafam madali. Putorong na bidang ta kona do leramli. Madi de suwana sa mafam madali. Ato ko mamana vida kirame. Ako'y sona kan di sila. Mato sona kan kirame ti. Ay ti wawa na luwari de mafam masidagi. Kongkap ama pau thamang ngamlaroi madas wanana hai kongkap ama kadang thangarati kongkap manga khatani thandrisi aduga yawadabani malasomla kana kiramene haralisna aigi mitati kongkap chawani ni urise madagidi swanana kiramei let's come on haidraki asum to dana makoini so dead body do mafam adre puthori mafam adregi thongdino da puthorpo mata madra somla kanda kiramei di wapal vikre maramadra mafam adra prap tarame Tabudu Sona Kanda Suana Yana Wal Chingby Mato Urba Matamda, while so dead body do Mafam Mataki, Tamatana Pukalatra, Mamanavi Makoeni, Mafam Mataki Habiti Yum Mataki, dead body to Putore. Dead body to Matokram Namakona Pudun Satrip no Hydro Kanarami, Tabudu Mafam Mother Riva, Makoye, Makoke, Ambassador Car to half the Pudun Salasi Hydro Canary. Mati the Suana Namaka Manabi to the Harrivasna, Garis Yamakan Ilovaitari. Often will tell about Matamda, Mamana Pitting up for a company will have to worry, Madam D. Marty, with a body town with a young one and Lavani, Aduka. Gary will have a home set about Matam the Marty, so sending town of one Jabangam Kitty. Malaswana lives in a Karigumba, Garisi, engine with a Gadima from a labor missing a silo in a tumba Patari. Garisika itoxi, Aduga, 11 Matunda, Swadi toxi, Idanaki, Asumto, Ramakoini, Gary Dubuyana can elame. Gari do Tonga Wang with a head girl combatant with Makoi Gari to Tautan Lali, Aduka, Jungle with the dead body to Bolang to Side Hanaki, as of the Makoiso, Gari do come to the Mafamada, Havidi, Jungle to the dead body to Long Tom the Makoi Gari Tautan Laki. Suana su Mayam Dalali, Mayam Dala Comatam the Mark in a Pana Mafamada, no one to the living but over the Uruba Matamda, Marsuyam the Harauze, Adubo, Nasi, you must have told about Todo was a Makoi family the problem like a Haiduna, Suanagi pocket battery. Come take by having to Jeremy, Maramadram Ha, Wakal Suyam surrounded to Liramli. Madidi, no Alapumatam the Ramakoin, one more Waduga, Alusuyaga voice and lady, Aduga Makoi, Jaraba to Yang Ladula. Masigi Jarabasi was Sumakana, Tavijanoni, Mother Alusuana had lives now. Masigi Zarabasi Sinna, Raina, Asata Cameron Hawk Robani. Masibu, Asumanaka Tavijanoni, Aduga Kangduyam Sak Kivsal Masibo. Mother Sumakanda, new water and wild lives now. I know young woman the Masi. Kang sabna di widong madi. Kana kuma bisa ka magi wakokta kana thom bagi olam dog di mali. Tanza da mafam da suwana so kapai lalami aduga makwani na voice hanari bruta da leramli. Madi di mafam da kirame lai. Kirame su thom mano madu da gi mahak mafam asitagi sachakra gi hadina. Ingi to tun haraki. Madurgi di suwana su ya ngal laduna. Nang asomla kandala aduga voice hanasi hadina haraki. Aduga somla kanda ningon mawa musong alusuya na mangol yengwi mataw uluba matamda. Mahak kul hayaduna halo hay basarame. Madidi Makoiso, Simala Pamina, Waisana Dulleri, Adosona Kiraman Harlivsna. I see the tube light company. I Nanumidangi, totally with Hodo, Urubatam, 8 of one country. I am Mum Ungan Tautunelli. Farahosity, none Harakada Wafam Singa to Aitara Haduna, I know the revenue, I ready the lady. Adunang Sibota Sintas in a Canano Haduna, Mahana Swana Dangi. Mother Swana Harlivsna. By Narangi Toto, the Damotadi, Nang Epo, Napigani. Masugumba told about Tolosing as a Nang Buchan and was a palm Davani, Adabo. I so carry Hagget of country there. I go is your the whole tribunal. A queenie see or finance the lady game at a Madura, a queenie Punsiciano no Wine, Amazon, a queenie Yano no Shinarami. A queenie say Taduna Bangam the Bahavi the Suway. Mother this one and held was a quick hostel to be warden to Nishing a bride in a cake. Matang said with overfang the Sonakanda hostel to be warden at So now Amazon Haki Mamma living at the Larry Python labor Matamatuda. Ang alam ba female kitang kumping mataw so nakana mo ni yen liramli adugo suwana no pado ni yen libabing at uruba matamda mamana bidugi sakala dubo chintaratuna mahaki makuto bukumjan birami madi diswana na harlivasna nangbu yokani hadna parentsing lapo matamada nangmu mafam adre budna sakiba matamada
I am Haroki, in a Kanjabasina. Kanagumamadi, I call ye Noroko Masidagi, Sakidorabani had in a Kalivani. Adu nana sakraba matungda mahaki miyang pharmacy hauji aingonda daki. Haibidi mahana aigi nakta laktuna aigi maida karsik aigi haksana karteng asumna hek tawi hadun harai. Mandidi suwana na makata aduna haraglibasi aisu mafam adura makatana liling tabana maramorduna. Numidang amada ai mafam aduragi salagi hadun lepki amasong ai mafam adura chenki. Ai kalai disakadamno kalai dilegadamno habisi kangmonati. Ai chatpam lakong kangdaba habdo wiki adubo aigi chaturiba journey sina aibo amu hena kalan bahayabdo wiki. Mafam khudimagta chali, mafam khudimagta aina suba yaba thabak chui, tumba yaba jagada tumi. Kanaguma mimtana aibo minungsigi miyangda yangpa yaukide, aduga aina chawko matam maduda aisu private education lawna hondarami ai mafam maduda sengdok samthokpagi thabak tawbani. Aduga aina mafam madura leiba taragasu mafam maduda hinchaba sidi masing wata bahayabdo warami, mafam maduda su hinchabam thenarami haduna rakhi. Numidangi matamda suwana tumingai matam maduda makoi hostel aduga warden aduna Suwana da karan taba hoki samlakana suwana diyana pakachaba habdo warami. Suwana na makata aduna halagasi aingona khudong chaba lawkadabagi damakta honaba misak yamram lei aduga mafam adudai ai chakrage tawba matamdasu ai chatfam leitabana maram ordana ka aduna ai thongtul longsindana adum khangjaba habdo taki. Tawdo nomadi numidang amada mi khara mafam adu laki aduga mafam aduda makoi singasi police tagi lotuna lakpane habsi aina makoi uruba matamda khangmangami. Aduga matang sida mayamda karigumba phone thamjarami mamangthaki matamda suwana na phone da wari sanaribadudi makoi sida yauribani pisini makoi singasi uruba matamda makoi si afaba mini natragana fataba mini habasi khanglokpadi waba habado oi adubo makoi singasi migi thidi nati aduga numit aduda aina khangma ngamkribasi makoi bo aina question senaduna lei adubo makoi gi mising adugi miyang adusu aingona tai habasi su aina di tanjadura khanglopadi oidre Makoi marokadudagi makoigi literaduna aingwada kupsen sanaduna yingchali habasisu ai khangkide. Makoina wari sanaba matamda hainariba singasi aikoina tawriba thabak singasi miyoibana kanaguma misak amada miot misha piba matam aduda makoigi damata aikoina lekadabani haiduna harakhi. Suwana na makata aduna haraglibasi makoina nganariba sanariba singasi taruba matamda aigi maramna nganabani haiduna khalui makoigi wari singadu taruba matamda ai thonglaki amram lakpa haibado oiki maram aduna numidang aduda aisu fireba malokhi. Mahaksu numidang aduda kitchenagi thangama protana mahak kaduna thongno sendra leramli aduga nga khalaba matunda mahana mafam aduda makoi hostel warden adu kaligumba mahake kasira changak pataragadi mahana halagi haduna leplami maram aduna amok mahana kadugi thongado muhaktolami sona sunumidang aduda kaduna tomno leringi matam aduda hostel adugi warden adu mahake kaduna changai aduga mahana halaglibasi sona nangdi ai enki kase khangine ai damada kaga hangto thamamine mafam se haduna mahasu suwanagi malata changai adubu suwana mafam aduda mahak thang paiduna nupadu ngajur leribani asum tawduna nupaduna mangon heksolok ketawa matam aduda nupadagi magadabu mahak thangna leli amasung nupadu mafam aduda lekthaduna taduna lekre aduga mikubaduna mahak sikre matawdu uruba matamna somlakanda suwana di yamna pakatpa haibdo ekre tanjaduna mafam aduda karuna hariba nupadu lali aduga mahak haraglibasi nana khangadabdi mahak siba matamda mahakkidamakta kapigadabasi somlatagi mi manga amtang waramgani adubu Mark siba matamda harawadaba mi si mi kuntra muni masigi angka sinangna khangadabani haduna harake masi angka si fadana khangba taragadi nang punsida mai pakpa ngamgani madidi karuna amasung mahakki team members sing adu mafam aduri chakke tawa matam aduda suwana mafam ala tholai mafam ala tholakpa matamda karuna na akhoi loina nang chatpa pamra haduna hakhi madidi suwana na haraglibasi aina punsida aina aim gi damakta haibidi agi panthumam si kaino agi ambition si kaino haibisi no mata khankidabni adubo Mana aiga samina sira haiduna hapa matamadura ai afapata khamba habse ngamkide ai kanpe khantha batawtana makoi matungina duna jungle ina khia duna raki asum tawdana makusu jungle lakpi mong se koina uba fangli ai punsi si pura hongtokre aduga ai minga se karuna na jansi haduna thonpi khia duna raki karuna na mahakki mi singa ro tapi tambi duna deribasi akoina tawdure bathabaga se lare bina khonbagi wa kemta leite kanaguma misagamana aran bathabak tawtaragadi makoi dandi phangba tawni haduna raki Makogi temadura siva ko wono pamyawi siva hariba nupa sega sorna ga sumacham laksan rakpai mong adu uruba matamda somlakanda karuna di yamna sawning wa habdo orami aduna mahana sorna bu mahake manata phamula waidna kopsilami sorna di kaimta khangjatabina mahate karuna imanata sangsinduna duma phamjarami mahana khalibasina karuna hariba misaga si yamna afaba misangni haduna khalibani numidangi matamda su makoi mafam adura entertainment tawna wedamta jagoi sei chakna makoi masala masabo entertain tawna lejarami Matau sumna suwana habdi jansi asi jungle da makal makak kya mronggi training kya mrong karuna amusum karuna gi mi singadura piduna diramli
ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ ꯖꯥꯟꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯀꯣꯁ ꯀ꯭ꯋꯥꯇꯔ ꯀꯣꯝꯕꯦꯠ ꯍꯥꯏꯕꯗꯤ ꯐꯨꯅꯕꯒꯤ ꯕꯤꯗ꯭ꯌꯥꯁꯤ ꯐꯖꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯃꯍꯥꯛ ꯍꯩꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯥꯟꯁꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯪꯁꯦ ꯌꯥꯝꯅ ꯏꯁꯄꯤꯁꯤꯌꯦꯜ ꯑꯣꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯌꯣꯙꯥ ꯑꯃ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯐꯖꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯃꯩ ꯃꯆꯥꯗꯒꯤ ꯅꯣꯡꯃꯩ ꯑꯆꯧꯕꯗꯒꯤ ꯀꯥꯞꯄ ꯀꯌꯥꯃꯔꯨꯝꯁꯨ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯤ ꯁꯨꯋꯔꯅꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯪꯉꯨꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯎꯒꯤ ꯃꯎꯟ ꯀꯨꯞꯄ ꯌꯥꯝꯅ ꯖꯥꯊꯤꯕ ꯂꯝꯍꯣꯏꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯨꯗꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯖꯅ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯈꯤꯕ ꯄꯥꯝꯈꯤꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯖꯕ ꯊꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯍꯥꯛꯄꯨ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯎꯈꯤ ꯑꯃꯁꯨꯡ ꯁꯤꯕꯥꯅꯁꯨ ꯎꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯦꯛꯂꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯂꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯁꯤꯕꯥꯅ ꯃꯍꯥꯛꯄꯨ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯁꯤꯕꯥꯕꯨ ꯏꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯨꯅꯥ ꯅꯪ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯅꯪ ꯌꯥꯝꯅ ꯍꯣꯡꯂꯛꯑꯦ ꯃꯗꯨꯗꯤ ꯁꯨꯋꯔꯅꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯗꯨꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯃꯗꯤ ꯀꯔꯨꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯕꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯁꯨꯝ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯂꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯋꯔꯅꯁꯨ ꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯁꯤꯕꯥꯁꯨ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯈꯤ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯨꯅꯥ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯉꯥꯏꯍꯧꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯁꯤꯕꯥꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯕꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯔꯨꯅꯥꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯤꯈꯩꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯤꯡꯆꯥꯕ ꯍꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯝꯇ ꯂꯦꯝꯅ ꯊꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯨꯅꯥꯅ ꯁꯨꯋꯔꯅꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯤꯕꯥꯅ ꯁꯤꯔꯤꯕꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯔꯤꯕꯅꯤ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯋꯔꯅꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯋꯔꯅꯁꯨ ꯃꯍꯥꯛꯀꯤ ꯊꯝꯃꯣꯏ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯕꯥ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯨꯔꯥ ꯄꯪꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯀꯤꯕꯁꯦ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯀꯤꯕꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯁꯨ ꯁꯨꯋꯔꯅꯕꯨ ꯃꯣꯏꯊꯦꯝ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯥꯛꯅꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯋꯔꯅꯁꯨ ꯄꯥꯝꯖꯕ ꯄꯥꯛꯅꯝꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯆꯥꯕ ꯇꯥꯈꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ ꯐꯖꯅ ꯁꯥꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯨꯝꯕ ꯃꯤ ꯑꯃ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯕ ꯑꯃꯁꯨꯡ ꯀꯔꯤꯝꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯈꯤꯕꯅꯣ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯍꯧꯔꯛꯂꯦ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯏꯁꯤꯜꯍꯜꯂꯛꯇꯨꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯑꯩꯕꯨ ꯑꯗꯨꯃꯛ ꯊꯝꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯃꯔꯨꯝꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯌꯩ ꯑꯗꯨꯒ 0-0 ꯀꯌꯥꯃꯔꯨꯝꯁꯨ ꯌꯩ ꯀꯔꯤꯒꯨꯝꯕ ꯃꯗꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯁꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯔꯨꯅꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯊꯣꯛꯂꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯑꯉꯥꯡꯗꯒꯤ ꯑꯍꯟꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯄꯪꯍꯥꯠꯇ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯁꯨꯋꯔꯅꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯍꯦꯟꯃꯜꯂꯛꯄꯅ ꯑꯩ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩ ꯑꯦꯔꯦꯁ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯡꯃ ꯄꯨꯂꯤꯁ ꯂꯥꯛꯀꯗꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯐꯝꯒꯗꯕ ꯖꯒꯥꯗꯨꯗ ꯆꯤꯊꯤ ꯑꯃ ꯊꯝꯃꯝꯗꯨꯅ ꯀꯔꯨꯅꯥꯅ ꯗꯤꯂꯤꯡ ꯇꯧꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯨꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯗꯤꯂꯤꯡ ꯇꯧꯅꯔꯦ ꯗꯤꯂꯤꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯀꯔꯨꯅꯥꯕꯨ ꯐꯥꯈꯤ ꯀꯔꯨꯅꯥ ꯐꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯨꯋꯔꯅꯕꯨ ꯀꯜꯂꯗꯨꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯑꯁꯤ ꯑꯦꯔꯦꯁ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯔꯨꯅꯥ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯐꯥꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯨꯅꯥ ꯃꯁꯥꯃꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯗꯨꯗ ꯊꯥꯖꯕ ꯊꯝꯈꯤꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯇꯨꯀꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯥꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤ ꯀꯤꯗꯨꯅ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯇꯧꯈꯤꯕ꯭ꯔꯥ ꯑꯩ ꯀꯔꯤꯝꯇ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯑꯁꯥ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ
ꯃꯗꯨꯒꯤ ꯁꯨꯋꯥꯅ ꯁꯨꯃꯃꯤꯇꯒꯤ ꯃꯄꯤꯔ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯅꯥꯊꯣꯔꯛꯅꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯗꯨꯗꯒꯤ ꯅꯥꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯃꯥꯡꯗ ꯆꯠꯊꯣꯛꯈꯤꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯅꯤꯔꯨꯗ ꯃꯁꯥꯃꯛꯇꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯅꯉꯣꯟꯗꯁꯨ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯨꯋꯥꯅꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯐꯝꯗ ꯑꯩ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯋꯥꯅꯗ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯋꯥꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯃꯁꯨꯡ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯁꯤ ꯃꯗꯨꯒꯤ ꯀरुणाꯗꯨꯅ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀरुणाꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯚꯥꯏ ꯕꯦꯡꯀꯅꯥ ꯁꯤꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯕꯦꯡꯀꯅꯥ ꯀꯧꯋꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯥꯟꯁꯤ ꯐꯪꯉꯦꯅꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯁꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕ ꯄꯥꯡꯒꯜ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯖꯦꯜꯒꯤ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯥꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯟꯖꯥꯡ ꯁꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯒꯠ ꯆꯒꯠ ꯋꯥ ꯉꯥꯡꯈꯤꯕ ꯀꯨꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯉꯛ ꯑꯗꯨꯕꯨ ꯂꯦꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯔꯤꯅꯨꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯏ ꯌꯥꯝꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯀꯥꯗꯨꯅ ꯂꯣꯏꯅ ꯍꯣꯏꯖꯤꯜꯂꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯑꯗꯨ ꯂꯤꯛ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯩꯈꯦꯠ ꯃꯔꯨ ꯑꯃ ꯂꯪꯁꯤꯜꯂꯗꯨꯅ ꯖꯦꯜ ꯑꯗꯨꯕꯨ ꯄꯨꯡꯆꯥꯛ ꯆꯥꯛꯀꯩ ꯄꯣꯈꯥꯏꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯈꯕꯔꯗ ꯐꯣꯡꯂꯤꯕ ꯑꯁꯤ ꯀरुणा ꯍꯥꯏꯔꯤꯕ ꯁꯥꯊꯤꯕ ꯃꯤꯂꯤꯇꯦꯟ ꯑꯗꯨꯁꯨ ꯖꯦꯜꯗ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯔꯀꯥꯔꯒꯤ ꯔꯤꯄꯣꯔꯠꯇ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁꯨꯋꯥꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯅ ꯍꯣꯏ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣꯅꯦ ꯃꯗꯨ ꯁꯨꯋꯥꯔꯅꯅ ꯃꯍꯥꯛ ꯑꯁꯤ ꯏꯕꯣ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯔꯨꯞꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯣꯠꯆꯩꯒ ꯂꯣꯏ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯇꯝ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯈꯟꯅꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯑꯩꯁꯨ ꯀꯟꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯞꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯇꯞꯅ ꯑꯃꯨꯛ ꯂꯥꯎꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯉꯛꯄꯗꯨꯗꯤ ꯐꯦꯟ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤꯅ ꯑꯩꯁꯨ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯑꯝꯗꯨꯅ ꯂꯥꯛꯂꯦ ꯃꯗꯨ ꯃꯕꯣꯛꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯩꯅꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯡꯗꯗꯤ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯒꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯈꯟꯐꯝꯗꯤ ꯊꯣꯛꯑꯅꯤ ꯃꯗꯨ ꯑꯅꯨꯁꯨꯌꯥꯅ ꯅꯈꯣꯏꯅꯤꯅ ꯈꯟꯅꯩ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯗꯒꯤ ꯈꯟꯅꯔꯤꯕꯅꯣ ꯃꯗꯨ ꯃꯃꯥ ꯀꯜꯌꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯩ ꯃꯤ ꯂꯥꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯍꯪꯒꯅꯨꯅꯦ ꯅꯪꯕꯨ ꯐꯔꯁꯦ ꯏꯕꯦꯝꯃ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯁꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯨꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯨꯋꯥꯔꯅꯒꯤ ꯃꯃꯥꯟꯅꯕꯤꯕꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯋꯥꯔꯅꯅ ꯃꯃꯥꯟꯅꯕꯤꯗꯨ ꯄꯨꯁꯤꯜꯂꯗꯨꯅ ꯆꯪꯉꯛꯄ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯨꯔꯨꯗꯅ ꯔꯪꯒꯣꯂꯤꯗꯒꯤ ꯏꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕꯗꯨꯗꯤ ꯁꯤ ꯑꯣꯏꯔꯦ ꯏꯟꯖꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕꯒꯗꯣ ꯁꯤꯗꯒꯤ ꯑꯣꯏꯔꯕꯣꯏꯔꯦ ꯂꯥꯛꯏꯁꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯔꯅꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯈꯟꯅꯗꯨꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯔꯅꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯏꯟꯖꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯔꯕꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯅꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯏꯟꯖꯥꯡ ꯊꯣꯡ ꯇꯥꯛꯄꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯦꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯔꯅꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯕꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ इनमा नंगना नंगी नमानबीसी थोंथाकपसिंग असि नंगना लोइ तबिरिबा नत्रा हाइदुना हारकी वफम बुरतरबा मतमदा सोमनाकंदा सुवर्णसु सोर साना होंथोकचबा हाइबदो ओरमे अदुगा सोमनाकंदा ममानबीदुदि सुवर्णदा मबिखादुना येंदुना लेरमलि मदिगि वफम अदुदगि मीसिंग अदु चक्रबा मतुंगदा किरमेला सुवर्णदा हरकलिबसि नंगना इसे चांग चांग थोंबा तबिरिनेबा मदा सुवर्णदा हरकलिबसना नंगसु ngahaktadi credit lobdraba honabasi kadawge ngahlikta so san thongningi sakaiगनो नंगना अदु तौबा तलगना इंजांग मुथेल थोंबसिंग असे ngona फजना ताव हादना रे यारे यारे नंगी थोकपा नंग दौना दम तमिरगे हादना रे मदिगि गितांग चंगे हरकलिबसि इनमा नंगी नमानबीना थोंबा nga थोंबगी महावसिदि अस कइदबो हंगोनी हादना रे आई तमिरिने हादना सोमनाकंदा सुवर्णसु हाजदुना लेरमलि मतो सुना लुहोंबगी मफम अदुना नुपि क्यामनसु लांगदुना जगोय सादुना इसे शक्तुना लेनरमलि मदिगि नुपिसिंग अदुगि इसे सकपगि प्रोग्राम दु लोइरबा मतुंगदा मखोइना थोरकपा मतमदा सोमनाकंदा लेकाय अदुदा मायब लावदुना करुणागि खोंजल हरकलिबसि अꯩꯒꯤ ꯏꯗ ꯔꯦꯕꯦꯜ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤ ꯎꯕ ꯐꯪꯗꯕ꯭ꯔꯥ ꯑꯩꯅ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤ ꯀꯩ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕ ꯐꯪꯗꯕ꯭ꯔꯥ ꯑꯍꯣꯡꯕꯒꯤ ꯃꯩꯁꯤꯡ ꯆꯥꯛꯂꯛꯂꯤꯕꯁꯤ ꯎꯗꯕ꯭ꯔꯥ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥꯕꯨ ꯉꯥꯏꯔꯤ
ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯅꯁꯥꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯀꯔꯨꯅꯥꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯛꯈꯤ ꯑꯃꯝꯕꯗꯨꯕꯨ ꯁꯦꯒꯥꯏꯌꯨ ꯑꯗꯨꯒ ꯅꯊꯧꯅꯥ ꯂꯩꯅ ꯃꯪ ꯆꯪꯁꯤꯜꯂꯨ ꯄꯨꯜꯂꯤꯕ ꯌꯣꯠꯀꯤ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯊꯥꯗꯠꯂꯨ ꯑꯗꯨꯒ ꯈꯨꯗꯨꯝꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡ ꯆꯪꯁꯤꯜꯂꯨ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧꯅꯥꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯑꯣꯛꯇꯣꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯈꯤ ꯁꯨꯋꯔꯅꯁꯨ ꯑꯣꯛꯇꯣꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯍꯥꯛꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯑꯁꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯇꯣꯗꯨ ꯈꯥꯝꯗꯨꯅ ꯃꯥꯌꯦꯞ ꯑꯗꯨ ꯈꯣꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯅ ꯎꯕ ꯐꯪꯈꯤ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣꯅꯤ ꯍꯥꯏꯗꯨꯅ ꯁꯨꯋꯔꯅꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯉꯛꯇꯨꯅ ꯁꯨꯋꯔꯅꯗ ꯌꯣꯠꯇꯨꯝ ꯑꯃꯅ ꯊꯣꯡꯂꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯁꯨꯋꯔꯅ ꯃꯐꯝ ꯑꯗꯨꯗ ꯎꯞꯁꯜꯂꯗꯨꯅ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯋꯔꯅꯒꯤ ꯃꯅꯒ ꯑꯃꯨꯛ ꯌꯩ ꯑꯗꯨꯕꯨ ꯁꯨꯋꯔꯅ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯥꯅ ꯌꯩꯔꯛꯂꯤꯕ ꯌꯣꯠ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯔꯨꯝ ꯑꯅꯤꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯐꯨꯅꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯋꯔꯅꯅ ꯅꯣꯡꯃꯩꯗꯨ ꯃꯨꯟꯈꯤ ꯅꯣꯡꯃꯩꯗꯨ ꯅꯝꯂꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯁꯦ ꯀꯔꯨꯅꯥꯅ ꯊꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯐꯖꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯐꯔꯦ ꯀꯔꯨꯅꯥ ꯀꯥꯏ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯋꯔꯅꯁꯨ ꯀꯔꯨꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯨ ꯌꯦꯡꯉꯕ꯭ꯔꯥ ꯎꯔꯕ꯭ꯔꯥ ꯑꯩ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯩꯕ ꯉꯝꯗꯗꯅ ꯆꯦꯜꯂꯩꯁꯨ ꯎꯔꯗ꯭ꯔꯥ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯀꯔꯨꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯨꯋꯔꯅꯕꯨ ꯍꯦꯛ ꯎꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯐꯖꯅ ꯅꯩꯔꯦꯅꯦ ꯃꯑꯣꯡ ꯐꯅ ꯌꯥꯝꯅ ꯇꯥꯔꯝꯅꯦꯅꯦ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕꯗꯨꯅ ꯅꯪ ꯐꯖꯅ ꯃꯑꯣꯡ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯈꯜꯂꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯋꯔꯅꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯀꯔꯨꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯅꯪꯁꯦ ꯑꯍꯣꯡꯕꯒ ꯑꯝꯇ ꯂꯩꯇꯦꯅꯦ ꯍꯥꯏꯗꯨꯅ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯔꯦꯅꯦ ꯖꯥꯟꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯗꯨꯅ ꯁꯨꯋꯔꯅꯕꯨ ꯀꯣꯟꯒꯦ ꯍꯥꯏꯗꯨꯅ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯁꯨꯋꯔꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯗꯨꯅ ꯃꯉꯛ ꯂꯣꯟꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯁꯨꯋꯔꯅꯒꯤ ꯃꯅꯥꯛꯇ ꯀꯔꯨꯅꯥ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯖꯥꯟꯁꯤ ꯀꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯁꯨꯋꯔꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯔꯨꯅꯥꯅ ꯀꯅꯥꯅ ꯀꯧꯔꯤꯕ ꯃꯤꯡꯅꯣꯅꯦ ꯑꯗꯨ ꯃꯤꯡꯗꯨꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯥꯟꯁꯤꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯨꯅꯥ ꯑꯩ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯏꯃꯥꯏ ꯅꯪ ꯂꯨꯍꯣꯡꯉꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯇꯥꯕ ꯄꯥꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯦꯅꯦ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯇꯝꯂꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯀꯔꯨꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯋꯔꯅꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯦꯡꯕꯩ ꯅꯪ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯤꯕꯤꯈꯤꯕꯅꯤ ꯅꯪꯕꯨ ꯇꯝꯕꯤꯕ ꯌꯥꯕ ꯇꯝꯕꯤꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯇꯥꯟꯅꯗꯅꯕ ꯑꯃꯁꯨꯡ ꯅꯪꯕꯨ ꯐꯥꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯖꯦꯜꯗ ꯆꯪꯂꯤꯕꯅꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯄꯥꯎꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯝꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯅꯪꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯩꯅ ꯃꯁꯤ ꯐꯣꯡꯗꯣꯛꯄꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪ ꯃꯁꯤ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯃꯗꯨꯗ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯨꯅꯥ ꯅꯪ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯅꯠꯇꯦ ꯃꯗꯨ ꯀꯔꯨꯅꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ꯭ꯔꯣ ꯃꯗꯨ ꯁꯨꯋꯔꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯨꯅꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯈꯨꯠ ꯀꯌꯥꯃꯔꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤꯕꯅꯤ ꯑꯗꯨ ꯐꯔꯦ ꯅꯪꯒꯤ ꯇꯧꯕꯤꯃꯜꯁꯤ ꯑꯩ ꯀꯥꯎꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯕꯅꯤ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗꯣ ꯅꯪꯒꯤ ꯄꯥꯁꯀꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯍꯥꯏꯗꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗ ꯐꯥꯎꯕꯗꯤ ꯇꯝꯕ ꯌꯥꯏꯗꯅ ꯃꯗꯨꯁꯨ ꯇꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯄꯪꯕꯗꯨꯗꯤ ꯀꯩꯝꯇ ꯈꯪꯖꯔꯝꯃꯣꯏꯅꯦ ꯄꯥꯈꯠꯀꯅꯨ ꯑꯩ ꯃꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯃꯗꯨꯗ ꯁꯨꯋꯔꯅꯅ ꯀꯔꯨꯅꯥ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯑꯩꯕꯨ ꯃꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯤꯈꯥ ꯅꯤꯕꯩ ꯇꯥꯏꯞꯇꯒ ꯇꯧꯔꯤꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯕꯤꯈꯥ ꯅꯤꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯟꯗꯥꯏꯔꯦꯛꯂꯤ ꯁꯨꯋꯔꯅꯗ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯁꯨꯋꯔꯅꯁꯨ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯀꯔꯨꯅꯥꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯆꯠꯂꯣ ꯌꯥꯔꯦ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯁꯨꯋꯔꯅꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯋꯔꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯨꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯇꯧ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩ ꯇꯧꯔꯣꯏ ꯃꯗꯨꯝꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯕ꯭ꯔꯥ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯁꯨꯋꯔꯅꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯈꯤ ꯁꯨꯋꯔꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯨꯅꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯨꯀꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯁꯨꯡ ꯅꯪꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯁꯨꯋꯔꯅꯅ ꯉꯥꯛꯄꯤ ꯁꯦꯟꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯥꯟꯁꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯠꯂꯣꯅꯦ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯅꯪꯕꯨ ꯊꯤꯔꯝꯕ ꯇꯥꯔꯦꯅꯦ ꯁꯨꯋꯔꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯋꯔꯅꯁꯨ ꯗꯥꯏꯔꯦꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤꯔꯨꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡ ꯐꯥꯎꯕ ꯂꯩꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ
ꯅꯪꯁꯨ ꯈꯪꯕꯗꯥꯏꯅꯦ ꯃꯗꯨꯗ ꯁꯣꯝꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯁꯨꯋꯔꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯁꯤꯅ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯟꯕ ꯌꯥꯎꯔꯒꯦ ꯃꯗꯨ ꯁꯨꯋꯔꯅꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯂꯣꯛꯀꯅꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯃꯗꯨ ꯁꯨꯋꯔꯅꯅ ꯍꯥꯏꯅꯤꯡꯕꯒꯤꯗꯤ ꯌꯥꯝꯅ ꯂꯩꯗ ꯑꯗꯨꯕꯨ ꯇꯟꯖꯥꯁꯦ ꯃꯇꯥꯡ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯅꯤꯔꯣꯠꯅꯁꯨ ꯁꯨꯋꯔꯅꯕꯨ ꯊꯦꯝꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤ ꯀरुणाꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯕ ꯃꯥ ꯉꯁꯥꯏꯗꯣ ꯐꯦꯃꯤꯂꯤ ꯒꯥꯅ ꯑꯗꯨꯒ ꯑꯩꯁꯤꯅ ꯐꯦꯃꯤꯂꯤ ꯅꯠꯇꯕ꯭ꯔꯕ ꯃꯗ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯕꯣꯜ ꯄꯤꯔꯝꯗꯨꯅ ꯂꯥꯛꯏꯗꯨꯅ ꯀꯩꯒꯤ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯊꯣꯡ ꯆꯥꯗꯦ ꯆꯥꯗꯕ ꯅꯠꯇꯦ ꯖꯥꯟꯁꯤꯁꯦ ꯁꯨꯝꯅꯇꯒꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯉꯣꯟꯗ ꯒꯦꯝ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯒꯦꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏꯅꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯔꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯃ ꯊꯥꯗꯨꯅ ꯏꯁꯩ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯇꯥꯍꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯤꯕꯁꯤ ꯃꯁꯤꯗ ꯇꯦꯞ ꯔꯦꯀꯣꯔꯗꯔꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯁꯦꯡꯃꯥꯏꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯇꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯝꯑꯦꯜꯑꯦꯗꯨꯕꯨ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯋꯥꯔꯅꯤꯡꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯁꯔꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯁꯥꯔ ꯋꯥꯔꯅꯤꯡ ꯄꯤꯔꯤꯁꯤꯕꯨ ꯀꯅꯥꯗꯅꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯑꯦꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯤꯡ ꯇꯧꯕ ꯂꯥꯛꯀꯅꯤ ꯃꯗꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯁꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯃꯥꯌꯥ ꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯇꯤꯀꯦꯠ ꯄꯤꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜꯗꯨꯁꯨ ꯅꯪꯉꯣꯟꯗ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯑꯦꯝꯅꯁꯨ ꯄꯥꯎ ꯍꯥꯏꯔꯛꯂꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯄꯥꯔꯇꯤ ꯇꯤꯀꯦꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯗ ꯄꯤꯕꯤꯕꯅ ꯐꯒꯅꯤꯗ ꯑꯩꯁꯨ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯉꯝꯒꯟꯗꯦ ꯃꯗ ꯔꯥꯃꯥꯌꯥ ꯔꯥꯖꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤ ꯁꯥꯔ ꯄꯥꯔꯇꯤꯗ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯑꯃꯔꯣꯝ ꯌꯥꯎꯔꯤꯗ ꯃꯗ ꯔꯥꯃꯥꯌꯥ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯗꯨꯁꯨꯗꯟ ꯔꯥꯎꯗꯨꯔꯥ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯃꯥꯌꯥ ꯔꯥꯖꯨꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯃꯗꯨꯁꯨꯗꯟ ꯔꯥꯎ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯆꯠꯂꯛꯄ ꯍꯧꯔꯛꯂꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯃꯥꯌꯥ ꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯃꯗꯨꯁꯨꯗꯟ ꯔꯥꯎ ꯑꯁꯤꯅ ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯁꯤꯕꯨ ꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯅꯦ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯎꯠꯇꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯇꯣꯔꯦ ꯐꯔꯦ ꯃꯥꯒꯤ ꯂꯤꯀꯔ ꯁ꯭ꯀꯦꯝ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯠꯂꯛꯎ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯁꯨ ꯁꯨꯋꯔꯅꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯂꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯏꯃꯨꯡꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏ ꯑꯃ ꯆꯪꯏ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯌꯦꯟꯅꯕꯗꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯒꯨꯝꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯃꯗꯨꯁꯨꯗꯟ ꯔꯥꯎꯒꯤ ꯃꯤꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯨꯁꯨꯗꯟ ꯔꯥꯎꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯃꯥꯌꯥ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯂꯤꯀꯔ ꯁ꯭ꯀꯦꯝꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯐꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀरुणꯥ ꯕꯥꯕꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯃꯤ ꯅꯪꯗꯤ ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯀरुणꯥ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯈꯪꯗꯕ꯭ꯔꯥ ꯐꯔꯦ ꯅꯈꯣꯏ ꯆꯠꯂꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯅꯗꯣꯏꯁꯤ ꯕꯤꯖꯤꯅꯦꯁ ꯗꯤꯜꯅꯤ ꯀरुণꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯤꯒꯤ ꯏꯇꯤꯍꯥꯁ ꯃꯨꯊꯠꯄꯒꯤ ꯊꯕꯛꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯇꯁꯨ ꯃꯤꯁꯤꯡ ꯍꯥꯠꯇꯣꯛꯄ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯗ꯭ꯔꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯨꯁꯨꯗꯟ ꯔꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩ ꯀꯟꯇ꯭ꯔꯣꯜꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀरुণꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯔꯥꯃꯥꯌꯥ ꯔꯥꯖꯨꯒꯤ ꯋꯥꯔꯤꯅꯤꯗ ꯃꯥꯅ ꯅꯪꯒꯤ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯤꯑꯦꯝꯗ ꯂꯣꯏꯅ ꯄꯤꯒꯗꯣꯔꯦ ꯂꯤꯀꯔ ꯁ꯭ꯀꯦꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯐꯥꯏꯜꯗ ꯏꯔꯤꯕꯗꯨꯗꯤ ꯀꯔꯣꯔ 10 ꯋꯥꯔꯤꯅꯤꯅꯦ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ 20 ꯀꯔꯣꯔꯁꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯤꯗꯨꯅ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯝ ꯐꯪꯒꯗꯕꯅꯤ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯐꯝꯃꯛ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯗꯨꯁꯨꯗꯟ ꯔꯥꯎꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯆꯠꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯁꯨꯗꯟ ꯔꯥꯎꯅ ꯀरुणꯥ ꯂꯩꯔꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯁꯤꯕꯣ ꯇꯣꯉꯥꯟꯕ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯒꯅꯤ ꯀꯩꯅꯣ ꯃꯗ ꯀरुණꯥꯅ ꯅꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯁꯤꯗ ꯁ꯭ꯔꯤꯙꯔ ꯅꯥꯏꯗꯨ ꯍꯥꯏꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯀꯥꯎꯈ꯭ꯔꯕꯣ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯈꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯄꯣꯈꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯣ ꯃꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯈꯕꯔꯗꯁꯨ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 300 ꯑꯃꯨꯛ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯇꯧꯍꯟꯈꯤꯕ ꯃꯤ ꯑꯗꯨꯗꯤ ꯑꯃꯈꯛꯇꯅꯤ ꯒꯦꯡ ꯃꯌꯥꯝ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯁꯥꯒꯠꯄꯗꯤ ꯁꯥꯒꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯆꯂꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃꯈꯛꯇꯅ ꯇꯧꯕ ꯉꯝꯒꯅꯤ ꯄꯨꯂꯤꯁ ꯔꯦꯀꯣꯔꯗꯇꯁꯨ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯦ ꯒꯣꯁ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯑꯁꯤ ꯑꯩꯅ ꯄꯥꯡꯕ ꯉꯝꯒꯅꯤ ꯅꯪꯅ ꯇꯧꯈꯤꯕ ꯁ꯭ꯀꯦꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯃꯗꯨꯗꯒꯤ ꯅꯥꯊꯣꯔꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯗꯤꯁꯤꯖꯟꯅꯤ
ꯃꯇꯝ ꯁꯨꯗꯅ ꯐꯔꯦꯅꯦ ꯑꯔꯨꯇꯥꯒꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯃꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯥꯌꯟ ꯔꯥꯖꯨꯁꯨ ꯂꯤꯀꯔ ꯁ꯭ꯀꯦꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯙꯨꯁꯨꯗꯟ ꯔꯥꯎꯒꯤ ꯃꯥꯌꯣꯛꯇ ꯈꯣꯝꯖꯤꯟꯕ ꯌꯥꯕ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯑꯃꯔꯣꯝ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯂꯥꯛꯇꯨꯅ ꯃꯄꯥꯗ ꯆꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯕꯕꯥ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯔꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣ ꯏꯕꯦꯝꯃ ꯃꯁꯤꯗꯤ ꯁ꯭ꯀꯦꯝꯒꯤ ꯐꯥꯏꯜ ꯉꯥꯛꯇꯅꯤꯅꯦ ꯐꯔꯦ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦ ꯑꯩ ꯍꯥꯏꯔꯒ ꯏꯁꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯔꯣꯝ ꯍꯥꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯅ ꯂꯣꯏꯅ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯒ ꯁꯤꯑꯦꯝ ꯎꯅꯕ ꯆꯠꯈꯤ ꯁꯤꯑꯦꯝ ꯎꯅꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯦꯝꯒꯤ ꯐꯥꯏꯜ ꯑꯗꯨ ꯍꯨꯟꯇꯣꯛꯑꯝꯂꯦ ꯍꯥꯏꯗꯨꯅ ꯁꯨꯋꯔꯅꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯗꯨꯗ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯡꯒꯣꯜ ꯑꯣꯏꯖꯁꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯊꯣꯡꯖꯤꯟꯄꯥꯟꯗ ꯀ꯭ꯔꯣꯁ ꯑꯃꯒ 0 ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯀꯔꯨꯅꯥꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯦꯝꯕꯔ ꯑꯃꯗ ꯈꯨꯗꯣꯡꯊꯤꯔꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯅꯦꯆꯔꯁꯤꯡ ꯃꯈꯣꯏꯒꯤ ꯇꯦꯛꯇꯤꯛꯁꯤꯡ ꯑꯁꯤ ꯁꯨꯋꯔꯅꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯥꯟꯁꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯅꯪꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯖꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯁꯨ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯑꯅꯤꯔꯨ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯍꯥꯛꯇꯤ ꯀ꯭ꯂꯤꯅꯤꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯐꯔꯛ ꯇꯥꯔꯦꯅ ꯍꯥꯏꯔꯝꯗꯕꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯔꯠꯇꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯕꯅꯤꯅ ꯉꯁꯤ ꯁꯤꯑꯦꯝꯒꯤ ꯃꯤꯇꯤꯡ ꯑꯃ ꯂꯩꯗꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯨꯋꯔꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯑꯅꯨꯁꯨꯌꯥ ꯂꯥꯛꯇꯨꯅ ꯑꯁꯨꯋꯔꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯉꯥ ꯊꯣꯡꯒꯅꯤꯅ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯅꯪꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯉꯣꯜ ꯃꯋꯥꯗꯨꯅ ꯄꯥꯡꯉꯨꯅꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯍꯩꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯅꯨꯁꯨꯌꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯅꯨꯁꯨꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯅꯪꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯍꯥꯎꯒꯗꯕꯁꯤ ꯀꯃꯥꯏꯅ ꯈꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯏꯟꯅꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯁꯤꯜꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯗꯤ ꯃꯊꯥ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯔꯁꯨ ꯃꯤꯇꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯗ ꯑꯅꯨꯁꯨꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯒꯥꯔꯤ ꯀꯣꯏꯊꯧ ꯊꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯐꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯅꯪꯅ ꯐꯖꯅ ꯈꯪꯕꯩ ꯇꯥꯏꯞꯇꯒ ꯆꯠꯂꯤꯅꯦ ꯁꯨꯋꯔꯅꯅ ꯈꯜꯂꯤꯕꯁꯤ ꯀꯔꯨꯅꯥꯅ ꯃꯍꯥꯛꯅ ꯈꯜꯂꯝꯗ꯭ꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯔꯠ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯀꯩꯊꯦꯜꯗꯤ ꯑꯁꯣꯝꯗꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯑꯅꯨꯁꯨꯌꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯔꯝꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯨꯅꯥꯅ ꯈꯜꯂꯝꯗꯣꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯏꯃꯨꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯗꯣ ꯍꯥꯠꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯀꯥꯏ ꯀꯥꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯍꯥꯠꯄꯅ ꯐꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯍꯥꯠꯄꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ ꯃꯗꯨꯗꯤ ꯑꯅꯤꯔꯨꯠꯀꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯥꯀꯟꯗ ꯉꯥ ꯌꯣꯟꯕ ꯑꯍꯥꯎ ꯖꯒꯥ ꯂꯩꯕꯅꯦ ꯃꯗꯨ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯂꯩꯗꯨꯅ ꯊꯧꯔꯝꯃꯤ ꯃꯗꯨꯒꯤ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯅ ꯈꯜꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯔꯨꯅꯥꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯁꯨꯋꯔꯅꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯀꯨꯕꯣꯛꯁꯦ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯔꯨꯅꯥꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯨꯁꯨꯌꯥꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯤꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯅꯨꯁꯨꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯨꯋꯔꯅ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯉꯥ ꯐꯪꯗꯣꯔꯤꯅꯣꯃꯤ ꯑꯩꯈꯣꯏ ꯁꯤ ꯂꯩꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯨꯋꯔꯅꯅ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯅꯨꯁꯨꯌꯥꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯤꯇꯤꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯔꯤꯗꯨ ꯇꯥꯛꯀꯠꯂꯗꯨꯅ ꯀꯥꯜꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯅꯨꯁꯨꯌꯥꯁꯨ ꯁꯨꯋꯔꯅꯒꯤ ꯃꯇꯧ ꯇꯝꯃꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯤꯡꯗ ꯁꯨꯝ ꯏꯟꯅꯔꯛꯈꯤ ꯃꯗꯨꯒꯤ ꯑꯅꯨꯁꯨꯌꯥꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯗꯨꯅ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯅꯨꯁꯨꯌꯥ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯑꯩ ꯐꯖꯅ ꯊꯣꯡꯕ ꯍꯩꯇꯦ ꯑꯩ ꯉꯥ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯀꯨꯁꯤꯗꯨ ꯇꯧꯔꯨꯔꯣ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯨꯁꯨꯌꯥꯗꯨꯕꯨ ꯃꯍꯥꯛꯅ ꯇꯔꯪ ꯆꯠꯍꯜꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇ ꯑꯦꯇꯦꯛ ꯇꯧꯒꯗꯕ ꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯑꯅꯨꯁꯨꯌꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯣꯛꯇꯣ ꯑꯃ ꯂꯦꯛꯑꯣ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯁꯨ ꯃꯗꯨꯒꯤꯗꯤ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯁ ꯑꯗꯨꯗ ꯅꯝꯕꯔ ꯌꯥꯎꯗꯕ ꯕꯁ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯕꯁ ꯑꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯞ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯁꯤꯑꯦꯝ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯔꯥꯃꯥꯌꯟ ꯔꯥꯖꯨꯕꯨ ꯍꯥꯠꯄꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯞ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯁꯨꯌꯥꯁꯨ ꯒꯥꯔꯤꯗꯨꯗ ꯃꯤ ꯈꯔ ꯂꯩꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ
Batu Kakaltuna, Suwana Hardivacy in a coin of Home Sri Yamtona Halatuna Sacro, Masina Favo in Hadinari, Mother and Bafumari Bugunda Singatuna, Suwana Urubamatanda. Eh, Legislukadrogi marks a Kansu Kanakani Hadinarki. Malasonakan Suana, Nakoya Fobam Targadi from Sri Yamtuna Sacro Hadinari. Karigumba family the Nakoina Swan Batalakati 8 minute deroi. Corona the Masiwa from Sing Sitam Suadinari. Bastator the Yamtuna Sacro Hadinari, Tobu Sonakan Kunda Singatuna, and Angisam the False Habi Molin Hadinarki. Asumtona Mafama to the Ting Liver Bar to the Suwana Tapai, Adumakuna sit at the top fire drum Mafama to the Michelle Gong Children on the party of my compound Kauki. Suwana bus driver to the Gaido Totana from Sriyam to the Pudun Saloadanaki. Asumto Suwana Suma from the River Gulasing Aduga bus Manunda, Yamatamtina Pundarami, Adugamana, Garido Gilang Tropayao, Mafama the Suzalaga Tambasuyao, Camrum, Mala Papa, Poor Pudana, Mokoshing Adubu Yanta Handa Bahavidoki. Suwana bus a Gikum Tarakumatam, the driver to the Hardivacy, Garisi Taudan Sacro Aduga, Nama Leto to the Yankano Hadanaki, Aduga Matangis in the Nekun Ufali Vasi Somlakanda. Meeting with Fomata Ramaya Razu Sulali, Adugama Fomata CM Sulali, CM La Fomata Madura Ramaya Razuna, Madusudan Raugi, Liquor Scheme Gichang, Amsum Maki, Crime Gichang, Camerum Singado, CM Madura Sindarami, Matu Somlakanda, Madusudan Rausuyana Pakat Pahavido Wakre, Aduga, CM the Mahanako Womatam the Power CM the Kento Kumbita Fomata Richard Key. Madu Sonakanda, Suwana Sumayin the Rapamata Madura, Nangi Mumanungi missing Adura, Nangi Momataki Pusiki Wapum Singasi, and the Tamkitabra Hadran Chimaki. Aduga Mamalabi and Mongon Harakiba, Nangi Momataki Toki Musiki Warisingado, Karuna and Wanda Kula in a season of Kani have a Sunishimaki. Aduga Nangwanda Mahana game Amri channel trips Hadran Haraki. Nangi Musi Kodong Tinawari Aduga, Nangi Arona Topsingasi, Nangi Mung the Hydribra Tragana, Hydribra, Kamato Tribro Hadina, Karuna and Mongwanda Harapagi Mongasi, Markin Akon Gangu the Remly. Madi Sonaka Karuna so Matayam Sadra, you talk to the Remly, Aduga Mamala Haribisna. Nagiflana do failure habit of the Nang Matayam Sari Brahadan Haraki, Madura Sonakanda Karuna Muharivsna. I know the Ligna to Lalivse, Madusudan Gisana Polo in a bit of the Lapanati. No, the Bucatorino, Buska Kalaga, Busta, Mapuhana with the plan at Toribane, Madu plan in Hagaribro. Plan semi with the Gatani and the war, Nagina Godo Kaliki. A queen tably, Suana Gimanum delivers and she say, put her opposite pound with Aduga Quay, Asumasum my papa's overly. Masses of Kukumani Hadari, Tazadu Mafamata Madusudan Travlay, Adumalayan Sadana. Nani Watakimatam the Yana was also Wangakitane. Was all Yangakitane, Hajiti, Nanangai was singing the Luna, Arimata have no. None of those are made the Giha with Tagatchari. So, none of Tibon the Yamso. Aduga, I give reporting a do CM Yokre. I pull have dory. Police will power Sorilani, Aduna Kalisa Mafamsida to mean the founder of the Guineas and Calibro. I can go Majel Junkie with Aragade, I am a Kumapami, Aduga, Makoi Mungu missing the Ruin Hato Kadamni, Ruin Hato. Kariguman Mitaka or Petragasu Aina, Mitarakani Hadun Heli, Mika Pami Hadun Haki. Madu Karuna Lipesna, Pamo, Gandan the Pamo. Tawuni with a way of the Pukudimal in Togani. Adu Matam Sarakan Togani Hadun Haki, Adu Sonakan Matangis in the Nakun Upufalifasi, New Moaduga, Anusuya voice and another lady. Aduga, Anusuyana Hadivasna, Mahana Ibu Pamo to Risakina with the Haini. Adu Mahana Bus and Kakakine. Madi new Modern Hadivasna, Magasing Asa Womni, Maramada Mapu Pagatagadi, Lang as a woman sang in Hadunaki, Tanzano Fomata, Suwanagi Mamana Vidalami. I got on it over in a Kushat and Natural Hadunaki, Wafum the terrible Matam the Sonakanda, Suwanagi Arona Tupsing a sea, Mamana Visina Kong and Karatana Makoi, Mamana Bidu Puzzle the No Hong Pong to Wahorki. Madi the Anusuyana Hadivasna, Jarabato, Kamano Kunkim no have seen Matanga Kang Hadunari, Tobo Kiran Mena Kalipsna, Makoina, Numitanga to the dead body Malang to keep Matanga to Kang Hadra Kanjurubani. Kereme Suma from the labor Pora the Yedulamli, Aduga Water Hadivasna. Suwana was not a river planting a sea in a Rina Kalabani. Namiduka Yagino, only on Hadari. Mother Kiramina Hadivasna, Suwana told Patoto to Togoyam Tokimanati, Tanga to the Masama Taziki Hadun Haraki. Koino Hasibo. Koinoman Siwadana, and Suyasu Transatun Lemli. Kolano Tangatari Bohadana, no water Pomatan Sonakanda, Kiramina Hadivasna. Matam Kragi Mama Mahagasi, Katina, Koibokotanta, Adugam, Limited the Yumdeo, keeping Hadun Harry. Handi Mahaki Awabasisu, or Palabinati, Aduga, Awaba among Taribin Hadun Harry. While Sonakan and Suyasu, Kanai Awataribin Hadun Hangi. Zangadale was a young wife have seen a Kangraduna, Kiramina Mahaki, Sonakan Mokosu, Kenu Zangali Haduna, Transatun Lemli. Kaanglei, Madu, Ariba Swanani, Anova Swana Nati Hadun Haraki. Kainu Suana and over Riva Gatoshi Haduna, and Suyasu Transatun Lemli, Aduka Sonakan Kiramena, Nakoina Ibu from Sira Pazina,
ꯑꯁꯨꯒꯨꯝꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯁꯦ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯀꯩꯅꯣ ꯑꯔꯤꯕ ꯑꯅꯧꯕ ꯁꯨꯋꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯠꯀꯤ ꯐꯦꯛꯁ ꯃꯦꯁꯤꯟ ꯑꯗꯨꯗ ꯐꯦꯛꯁ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯀꯔꯨꯅꯥꯒꯤ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯑꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯕꯁ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯕꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯁ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯦꯜ ꯑꯣꯏꯈꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁꯔꯠꯁꯨ ꯑꯗꯨꯃꯛ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯐꯦꯛꯁ ꯃꯦꯁꯤꯟ ꯑꯗꯨꯗꯒꯤ ꯁꯨꯋꯥꯅꯥꯒꯤ ꯐꯣꯇꯣ ꯑꯃ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯄꯨꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯥꯟꯁꯤ ꯀꯧꯔꯝꯃꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯋꯥꯅꯥ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯨ ꯃꯄꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯋꯥꯅꯥ ꯑꯩ ꯀꯔꯝꯇ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯈꯤꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯀꯅꯥꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯅꯨꯁꯨꯌꯥꯒ ꯕꯨꯆꯤꯔꯥꯖꯨꯒꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯇꯦꯟꯁꯟ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯁꯤ ꯀरुणाꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯋꯥꯅꯥꯁꯨ ꯁꯔꯠꯇ ꯌꯦꯡꯂꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯁꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯥꯗ ꯄꯨꯂꯤꯁ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯋꯥꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯁꯔꯠꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯉꯛꯏ ꯁꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯁꯨꯋꯥꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯔꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯁꯥꯟꯅꯅꯤꯡꯉꯤꯕ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯂꯤꯁ ꯔꯦꯀꯣꯔꯗꯀꯤ ꯃꯇꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯌꯥꯝꯅ ꯁꯤꯌꯣꯔ ꯑꯣꯏꯅꯗꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀरुणाꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯨꯋꯥꯅꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀरुणाꯁꯨ ꯂꯨꯍꯣꯡꯐꯝꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯨꯋꯥꯅꯥꯒꯤ ꯃꯀꯨꯕꯣꯛꯗꯨꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅꯕꯨ ꯆꯪꯉꯛꯇꯨꯅ ꯁꯨꯋꯥꯅꯥꯒꯤ ꯃꯀꯨꯕꯣꯛꯇ ꯃꯈꯣꯡ ꯁꯣꯜꯂꯗꯨꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅꯣꯅꯤ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯀरुणा ꯀꯧꯏ ꯑꯩ ꯁꯨꯋꯥꯅꯥꯒꯤ ꯀꯖꯤꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯅꯥꯁꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯔꯥ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯑꯕꯅꯤꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯁꯨꯋꯥꯅꯥ ꯆꯪꯉꯛꯏ ꯁꯨꯋꯥꯅꯥ ꯆꯪꯉꯛꯄ ꯃꯇꯧ ꯑꯗꯨꯗ ꯀरुणाꯅ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅ ꯅꯪꯒꯤ ꯀꯖꯤꯟ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯌꯥꯗꯅ ꯅꯪꯁꯨ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯧꯁꯤꯜꯂꯤ ꯀꯥꯎꯁꯤ ꯁꯤꯂꯥꯎꯅꯤ ꯃꯥꯁꯤ ꯁꯨꯋꯥꯅꯥꯒꯤ ꯃꯕꯨꯡꯅꯦꯅ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀरुणाꯁꯨ ꯁꯨꯋꯥꯅꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯈꯣꯏꯔꯝꯂꯝꯃꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯑꯗꯣ ꯂꯝꯕꯤ ꯇꯥꯏꯅ ꯁꯨꯋꯥꯅꯥ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥ ꯀꯃꯥꯛꯁꯤꯅ ꯐꯔꯦ ꯅꯪ ꯁꯨꯋꯥꯅꯥ ꯎꯅꯕ ꯆꯪꯉꯛꯏꯁꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯁꯨꯋꯥꯅꯥꯅ ꯀरुणाꯗ ꯃꯃꯤꯠ ꯈꯥꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯇꯧꯗꯨꯗ ꯀरुणाꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯩꯗꯣ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯁꯛ ꯌꯥꯝꯅ ꯐꯖꯕ꯭ꯔꯣ ꯐꯦꯃꯤꯂꯤ ꯐꯪꯁꯟ ꯊꯣꯛꯄꯅꯤꯅ ꯈꯔ ꯀꯦꯔ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤ ꯀꯦꯔꯤꯅꯤ ꯀꯩꯅꯣ ꯇꯟꯖꯥꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯠꯁꯨ ꯀरुणाꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕꯗꯤ ꯈꯟꯈꯤ ꯃꯗꯨꯗꯤ ꯀरुणाꯁꯨ ꯆꯥ ꯊꯛꯄ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯅꯥꯅ ꯏꯁꯤꯡ ꯀꯥꯜꯂꯗꯨꯅ ꯃꯉꯣꯟꯗ ꯃꯈꯨꯜ ꯍꯥꯝꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯋꯥꯅꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀरुणा ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯗꯨ ꯀरुणाꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯉꯥꯏꯍꯥꯛꯇ ꯐꯦꯃꯤꯂꯤꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯞ ꯑꯁꯤ ꯀꯌꯥꯝ ꯋꯥꯡꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯎꯔ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯆꯥ ꯑꯃ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯑꯅꯤꯔꯨꯁꯨ ꯂꯥꯛꯏ ꯑꯅꯤꯔꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯅ ꯅꯪ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯤꯔꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯨꯋꯥꯅꯥ ꯀꯩꯅꯣ ꯅꯪꯒꯤ ꯅꯕꯨꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯤꯁꯤꯅ ꯃꯕꯨꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯖꯤꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯨꯛ ꯊꯥꯔꯤꯗꯨꯕꯨ ꯀꯔꯝꯗꯅꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯤꯔꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯕ ꯖꯒꯥꯗꯨꯗ ꯀरुणाꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀरुणाꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯁꯨꯋꯥꯅꯥꯅ ꯑꯆꯥ ꯑꯊꯛ ꯌꯦꯜꯂꯛꯄꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯅꯨꯁꯨꯌꯥ ꯑꯃꯁꯨꯡ ꯕꯨꯆꯤꯔꯥꯖꯨꯁꯨ ꯀरुणाꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯨꯋꯥꯅꯥꯒꯤ ꯀꯖꯤꯟꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯁꯨꯋꯥꯅꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯉꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀरुणाꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯅꯥ ꯆꯪꯉꯛꯄꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯅꯥꯀꯟꯗ ꯆꯧꯀꯤ ꯑꯃ ꯍꯥꯡꯉꯤꯁꯦ ꯁꯤꯗ ꯐꯝꯕ ꯂꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯥꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯔꯝꯗꯨꯅ ꯐꯕ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯅꯤꯉꯣꯜ ꯃꯋꯥꯗꯨꯁꯨ ꯀरुणाꯒꯤ ꯃꯅꯥꯛꯇ ꯐꯝꯖꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯡ ꯕꯨꯆꯤꯔꯥꯖꯨ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯪ ꯑꯁꯤ ꯁꯨꯋꯥꯅꯥꯒꯤ ꯀꯖꯤꯟꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤ ꯈꯪꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯅ ꯅꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯁꯨꯋꯥꯅꯥꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯝꯃꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯗꯨꯅ ꯍꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀरुणाꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯂꯤꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ
ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯖꯥꯇꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯀꯔꯨꯅꯥꯅ ꯁꯨꯋꯔꯅꯕꯨ ꯀꯧꯏ ꯑꯗꯨꯒ ꯀꯩꯀꯩ ꯏꯟꯖꯥꯡ ꯌꯦꯜꯂꯤꯕꯅꯣ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯅ ꯕꯨꯆꯤꯔꯥꯖꯨꯗ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯨꯆꯤꯔꯥꯖꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯋꯔꯅꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯏꯟꯖꯥꯡ ꯍꯥꯞꯄ ꯃꯇꯝꯗ ꯀꯩꯅꯣ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯗꯨꯕꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪ ꯆꯠꯂꯣ ꯑꯩ ꯍꯥꯞꯄꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯏꯟꯖꯥꯡ ꯑꯗꯨ ꯈꯥꯕꯩ 3-4 ꯍꯥꯞꯆꯤꯜꯂꯛꯈꯤ ꯌꯥꯔꯗ꯭ꯔꯥ ꯄꯨꯛ ꯊꯟꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯔꯨꯅꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯌꯦꯡꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯀꯔꯨꯅꯥꯁꯨ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯟꯖꯥꯡꯁꯤꯡ ꯑꯗꯨ ꯚꯤꯝꯅ ꯆꯥꯕꯗꯧꯅ ꯂꯣꯏꯅ ꯇꯣꯠꯁꯤꯜꯂꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯀꯔꯨꯅꯥꯁꯨ ꯀ꯭ꯋꯥ ꯑꯃ ꯆꯥꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯦꯡꯕ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯕꯣꯛ ꯂꯛꯁꯃꯤꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯀꯔꯨꯅꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯅꯦ ꯅꯪ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯋꯔꯅꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯤ ꯅꯁꯛ ꯅꯊꯧꯁꯨ ꯌꯥꯝꯅ ꯐꯖꯔꯤꯅꯦ ꯑꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯄꯥꯝꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯨꯋꯔꯅꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯕꯣꯛꯁꯨ ꯈꯕꯨꯛ ꯆꯥꯔꯝꯃꯤ ꯀꯔꯤꯅꯣꯃ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯅ ꯐꯣꯇꯣ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯀꯥꯞꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯨꯅꯥꯔꯣꯝꯗ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯍꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯨꯆꯤꯔꯥꯖꯨ ꯂꯩ ꯑꯗꯨꯒ ꯕꯨꯆꯤꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗꯨ ꯄꯥꯏꯗꯨꯅ ꯆꯥꯔꯤ ꯊꯛꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤꯁꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯖꯥꯇꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯨꯅꯥꯅ ꯅꯈꯣꯏ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛ ꯅꯠꯇ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯊꯤꯔꯤ ꯑꯗꯨꯅ ꯅꯝꯁꯤꯟꯕ ꯆꯥꯗꯕ ꯖꯒꯥ ꯑꯃꯗ ꯅꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯆꯤꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯀꯔꯨꯅꯥꯅ ꯁꯨꯋꯔꯅꯕꯨ ꯖꯥꯟꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯋꯥꯁꯦ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯔꯨꯅꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯉꯥꯡꯂꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯐꯥꯎ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯒꯦ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯗꯤ ꯗ꯭ꯔꯃꯥꯕꯨ ꯌꯥꯝꯅ ꯍꯩꯔꯤꯅꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯪꯁꯦ ꯅꯁꯛ ꯅꯊꯧꯒꯁꯦ ꯌꯥꯝꯅ ꯐꯖꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯨꯋꯔꯅꯕꯨ ꯊꯦꯡꯒꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯁꯨꯋꯔꯅꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯁꯨꯋꯔꯅꯒꯤ ꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯠꯁꯤ ꯃꯁꯤꯒꯤ ꯂꯤꯂꯥꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯃꯨꯛꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯍꯥꯞꯇꯨꯅ ꯂꯩ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯍꯟꯗꯨꯅ ꯂꯩ ꯅꯪꯅ ꯃꯁꯨꯝ ꯇꯧꯕꯁꯦ ꯌꯥꯝꯅ ꯂꯦꯝꯗꯦ ꯑꯩꯅ ꯑꯁꯤꯕ ꯑꯃꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯍꯟꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯨꯟꯇꯣꯛꯑꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯦꯃꯤꯂꯤ ꯍꯥꯏꯁꯤꯗꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯅꯕ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯃꯕꯨꯛ ꯀꯪꯂꯛꯄ ꯃꯆꯥ ꯄꯣꯛꯄ ꯃꯆꯥꯒꯤ ꯃꯊꯤ ꯆꯥꯝꯕ ꯆꯥꯎꯅꯕ ꯌꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯅꯪ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯗꯨꯗꯒꯤꯗꯤ ꯀꯔꯨꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯄꯨꯔꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯁꯤꯕꯅꯤ ꯅꯪꯁꯨ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯁꯤꯒꯤ ꯂꯤꯂꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ ꯑꯗꯨꯗꯨꯒꯅꯦ ꯃꯤꯅꯤꯠ 4-5ꯗꯤ ꯄ꯭ꯔꯅꯥꯌꯥꯝ ꯇꯧ ꯄ꯭ꯔꯅꯥꯌꯥꯝ ꯍꯥꯏꯔꯤꯁꯤ ꯁꯣꯔꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯅꯤ ꯃꯗꯨꯀꯥꯟꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯨꯅꯥꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯔꯛ ꯂꯥꯛꯏ ꯑꯗꯨꯒ ꯁꯨꯋꯔꯅꯕꯨ ꯀꯧꯔꯛꯈꯤ ꯂꯥꯛꯑꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯅꯪ ꯊꯤꯗꯨꯅ ꯂꯥꯛꯑꯦ ꯆꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯩꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯂꯤꯂꯥꯁꯤ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯁꯨꯋꯔꯅꯕꯨ ꯐꯥꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯂꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯩ ꯅꯪꯒꯤ ꯀꯥꯁꯤꯗ ꯆꯪꯂꯛꯂꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯩꯅ ꯑꯇꯩ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤꯗꯣ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯐꯤꯟꯅꯔꯣꯜ ꯌꯣꯝꯃꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯑꯅꯤꯔꯨꯅ ꯁꯨꯋꯔꯅ ꯑꯃꯨꯛ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯩ ꯁꯤꯗ ꯂꯩꯅ ꯍꯥꯏꯗꯨꯅ ꯁꯨꯋꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯨꯅꯥ ꯂꯥꯛꯇꯨꯅ ꯑꯅꯤ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯕꯁ ꯁ꯭ꯇꯣꯞ ꯐꯥꯎꯕꯗꯗꯤ ꯄꯥꯔꯀꯤꯡ ꯐꯥꯎꯕꯗꯗꯤ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕु ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯅꯤꯔꯨꯠꯁꯨ ꯀꯔꯨꯅꯥꯕꯨ ꯄꯥꯔꯀꯤꯡ ꯇꯝꯅ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯣꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯑꯅꯤꯔꯨꯠ ꯑꯁꯤꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯐꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯨꯅꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯋꯔꯅ ꯑꯗꯨꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯤꯍꯟꯕ ꯌꯥꯕ ꯀꯤꯍꯜꯂꯝꯃꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯋꯔꯅꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯊꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯕ ꯂꯥꯌꯦꯡꯉꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯥꯅꯤꯡ ꯇꯥꯅ ꯁꯣꯔ ꯍꯣꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯨꯅꯥꯅ
Manguda Paski Warising ado Lunary Talk Clubni, Maramadra Suwana the War of the Ramli, but also the Makoni Waisanare, Aduga Suwana so Maki Warising ado explained on the Bonaramli. Aduga Suwana Harlipasi. None I consider Lapamatamda Aina Ibu is high Tanusija have the Orabani. Aduga, I pass him around the Curriculum Kankipataragadi, Nang I wonder top of being Amna younger Hivagi. I wonder our camera like key. Tawada Unangian Tabadi, Adabu, I wonder the town like kiddy. Aniruda Harlivasna, Nang Nangi pass him around the height of the Angona Hena, China people have the way they hadn't had a key. Moto Sumna Mahmoud the Chakre, Aduga Suwana Suma from the Wakal Whitelay. Mark in the passes how to Sacre had no Kanjaribani, Tawada Anirud Market by Guru Hodokuna. Suwana Busarasi had no market I Tongalami, as some Todra Makoni, Gaitona, Mayum the Yorokle. Mayum Yopomata Madra Somakana, Anirunda, Karunai Matang si hadn't Harry, Mother Sonakan Suwana Supacompigato Matamda, Aniruna Harlivasna. I win again when it was song of a singer say, Masicomatoxi have no hype to Hana Kanasi, Aduga, Masigi, problem Sido Krabamatunda Aquini Cola. In the sound of Soundsi Kanarazu Kanasi hadn't had a key. I was so wise and again, Aduga was so constant about Cameron Navy, Aduga, I. Police the soup or pig hadn't had a key, or from the Matan the Sonakan, Suwana Harlivasna. I police the Paul Pibi Matangado, Picravani. I in on the Pasaraka voice and Rabni hadn't had a key. Suwana Sartaralivasi, Nang, I Haiba wasi, in many having it has a candidate Adubo. I quite a Kudon Tiba, so Malaka the Blade hadn't had a key. Madi the Sonakan Sara the Harlivasna, none of the whatever tabaks, Karuna, power but tabakazibo, evidence of the later hadn't had a key. Madras Suwana Harlivasna, I long from the photocopy of the Mahaki photos you probably hadn't had a key, some Todana. Sarasu photo to develop the room with the Karuna photo to Yawatin Rami, some Todana. Karuna seeing the Hadra Mahana, Mahaki officer singer to the Mel Tarame. Amazon photo to the Maki with Hadra officer singer to your key. Sunan Harvesna, I not a plan, seeing Matungina Tavusing a zero in a panto patagati, Loina my papa have to get Adabo. I know the Karuna have a Mrs. Sundata de Magasi and a Father Mini, Adoga, Karigum make sure you Bamatamda. I could move the problem like Tripani. Ani. I will perform the Sakim Nahana Fagataba later, Madura, and Luna Harlivasna. Sona, no like he Mungida Mata, Karikamutan, Lantin Naripasibo, Matas Wana Harlivasna. Makoisi, Agisu Munikan Hydran Maduni any Haripsi, Nang Hosi, quite Mumanungi missing habit over Bani. Mamandri Nana Lantin Ramata, Natana Lantin Ramani, Adabahoti, I should not get a Muta, Latin Avataritana. Puna Lantin Ragaloka hadn't had a key, Wafum the Tarabamatam, Suana Suyam, Muslim Roitana, Capsula de Mark in the part which is a conscious Jeremy. Motosumna long by the middle lally, long by the middle Lapamata Madura Somlakanda Saraso, Markio officers and Gadagi, it is one in Tarapon Hydrolably. Suana Suyana Pakatuna Rivani. Suana Mafam the Saxa Pongandi, Tanzadra Mafam the Sara Lagami, Sara Lapumata with the Mark Circular Chungeli. Saran Harlivasi, Tavalori, Adomaga Silong Dang, Central Jet the Tatankratamni hadn't had a key. Matang said a flash vacation and move funny flash vacation Asida. Mahaki, Havidi, Karunagi, it is one in Nado, Fex Alali, Fex the Heglabu Maduda. Matusudan Rogi by Masalatuna, Karna Mafuma the Aristoki. Mafum Tarabamatam, the Mafuma the Lady by missing at the Haro Murdoki, Aduga, and Iruna Harlivasna. Mama to talk about losing a zero in a couple of the Equa, Tungidam the Kalasi Hadranaki, or some Todna, Sonakan Swan and Harlivasna, Mother to Mamma, I Tavagam, the Totobia, Hadranaki, some Todam, Mafuma the Chakre. Sonakan the Raquan Overfaliva say, Central Jail Tamna, Police in a Karnabo, Venom the Hafna Bodun Lalami, Aduga, Venom to the Mahati. Makima could have been never so young lamely, Pinaduna Maki, handcuff of the Hantole, Aduga, handcuff of the head Hantola Pamatunda, Mafum the labor police officer singer to get away the Muladru Mala, Mafum the labor police singer to nominate Katatuna Hatokre, Adugamal, Mafum the Jella Cray. Soon as Sumaki Mumangi missing a Dorina, Coxladuna Marco Weiss and Aduga Mamantaki, Basket Weissing a Dorina Litorclay. Madagidi, Mapadun Helivasna, Nunaka Putano, a single singer celebrity, Madras, one and Helivasna. The same habitat I say. A sing was a high bangam kita begini. Oi the Bamuna, I wonder, Suyana Pazapa, Suyana Nushiba, even when Nusing as a Peter Banina I saw, Madu Lota Bangam the Gilot Kibani. Adu Padaragina, how do you want to listen a Karikino Hydra Padron? Madra Swana Helivasna. I know considerably I pass a season with a problem the Hydro Calubani. Adabunga City, I pass at Na, Imungo among at home with the Matalatori. Madi the Mama Kalyan in Helivasna. Nang boyna, even when the Panjabamatam the idea of Haraki, Aduna Mohosi. Zangalam no making Matana Hirlivisibo, Kamato Trivizano. I declare the Tabangamdre, but the Swan and Hirlivasna, I gave Muman only high with Damata, Kanamtleti. How would they select the Mara more than a Kanamtan and want to come to Mira Kibalakiti? Pussy the Tenera experiencing Aduna A, Maduriki Matam the Lakibani. Tamzariba could have seen a seat and the Tamzara Pangaltani. I know to the Tavosing a sea, Jome Haduna Aina, I am the Habiwanati. Aina is one of the Rakibasing at Atomak Habiwani.
ꯑꯩꯒꯤ ꯁꯦꯡꯕꯗ ꯁꯨꯝ ꯇꯥꯛꯆꯕꯒꯤ ꯋꯥꯅꯤ ꯑꯩꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯍꯟꯕꯤꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯃꯃꯥꯡꯊꯛꯇ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯩ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯈꯕꯔꯗ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯀꯩꯅꯥ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯦꯗꯚꯔꯇꯥꯏꯖ ꯑꯃ ꯎꯈꯤ ꯃꯁꯤꯗ ꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅꯁꯨ ꯏꯔꯤ ꯃꯁꯛ ꯐꯖꯒꯗꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯠꯅꯕꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯍꯜ ꯂꯃꯟ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯒꯗꯕꯅꯤ ꯐꯤ ꯐꯣꯠꯄ ꯍꯩꯒꯗꯕꯅꯤ ꯂꯤꯁ ꯀꯌꯥꯃꯔꯨꯝ ꯁꯥꯡꯅ ꯌꯥꯎꯔꯤ ꯑꯐꯕ ꯃꯑꯣꯡ ꯑꯃ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯒꯨꯟꯁꯤꯡ ꯑꯁꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯔꯨꯝꯅꯤ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯒꯨꯟꯁꯤꯡ ꯑꯗꯨꯗ ꯑꯩꯗꯤ ꯑꯝꯇꯁꯨ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯁꯨꯒꯨꯝꯅ ꯒꯨꯟ ꯀꯌꯥꯗꯅ ꯊꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕ ꯐꯪꯗꯅ ꯂꯩꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯁꯨꯋꯥꯅꯥꯁꯨ ꯀꯞꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯔꯨꯠ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯒꯨꯟ ꯑꯃꯗꯤ ꯌꯥꯎꯖꯔꯤ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯍꯦꯛꯇꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯐꯥꯎꯕ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩ ꯍꯥꯜꯂꯤꯡꯕ ꯂꯩꯔꯣꯏ ꯃꯑꯣꯡ ꯑꯐꯕ ꯑꯃꯒꯤꯗꯃꯛꯇ ꯃꯁꯤꯒꯨꯝꯕꯁꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯂꯤꯕ ꯃꯧ ꯑꯁꯤꯗꯤ ꯃꯍꯥꯂꯛꯁꯃꯤꯒꯨꯝꯕꯅꯤ ꯃꯗꯨꯒꯤ ꯕꯨꯆꯨꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯀꯩ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯗꯦꯟꯖꯔ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯁꯨ ꯑꯣꯏꯍꯜꯂꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅꯁꯨ ꯋꯥꯍꯪ ꯍꯪꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯝ ꯊꯨꯅ ꯀꯥꯎꯒꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯤꯅꯤ ꯈꯤꯕꯗꯒꯤ ꯅꯈꯣꯏ ꯃꯍꯥꯛ ꯑꯁꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯏꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯂꯛꯁꯃꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯔ ꯑꯃꯗꯤ ꯃꯍꯥꯀꯥꯂꯤꯒꯤ ꯁꯛꯇꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯃꯩ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯨꯠꯊꯠꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯦ ꯃꯩ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯩ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯑꯅꯨꯁꯨꯌꯥ ꯂꯩ ꯑꯗꯨꯒ ꯑꯅꯨꯁꯨꯌꯥꯅ ꯁꯨꯋꯔꯅꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯦꯜꯂꯛꯇꯕ ꯍꯥꯏꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯨꯋꯔꯅꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯑꯩ ꯊꯃꯣꯏꯗ ꯀꯩꯝꯇ ꯊꯝꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯑꯅꯨꯁꯨꯌꯥ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯁꯨꯋꯔꯅ ꯅꯪꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯃꯊꯥ ꯁꯥꯟꯅꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯋꯔꯅꯅ ꯑꯅꯨꯁꯨꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯅꯨꯁꯨꯌꯥ ꯑꯩꯈꯣꯏꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯩꯈꯣꯏꯅꯤꯁꯨ ꯇꯤꯟꯅꯔꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯀरुणाꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯤꯞ ꯇꯣꯡꯉꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯂꯣꯟꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀरुणाꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯃꯣꯂꯣꯇꯣꯞ ꯂꯪꯁꯤꯜꯂꯛꯏ ꯃꯩ ꯄꯨꯊꯣꯛꯆꯩ ꯃꯩꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯊꯦꯡꯊꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯨꯋꯔꯅꯅ ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀरुणाꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯈꯤ ꯕꯨꯆꯨꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯀꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯂꯣꯜꯂꯁꯤ ꯃꯗꯨ ꯕꯨꯆꯨꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯩꯇꯩꯂꯣꯟ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯨꯋꯔꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯊꯣꯡꯖꯥꯎ ꯑꯁꯤꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯁꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯣꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯪꯕ ꯈꯨꯠꯂꯥꯏ ꯑꯃꯍꯦꯛꯇ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯝ ꯈꯨꯠꯂꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯡ ꯁꯣꯔꯤꯗꯒꯤ ꯁꯦꯟꯕꯝ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯈꯨꯠꯂꯥꯏ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯍꯜ ꯂꯃꯟ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯊꯪꯕ ꯀꯥ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯃꯣꯔꯣꯛ ꯊꯥꯗꯨꯅ ꯃꯣꯔꯣꯛꯀꯤ ꯄꯥꯎꯗꯔ ꯁꯦꯝꯅꯗꯨꯅ ꯃꯈꯣꯏꯗ ꯆꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁꯨꯋꯔꯅꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯁꯨꯋꯔꯅ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯥꯄꯩ ꯄꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯋꯔꯅꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀरुणाꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀरुणाꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯁꯤꯡ ꯊꯣꯡꯅꯥꯎꯁꯤꯡ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯊꯣꯡꯖꯥꯎꯔꯣꯝꯗ ꯂꯥꯛꯈꯤ ꯊꯣꯡꯖꯥꯎꯔꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯄꯥꯟꯗꯕꯁꯨ ꯌꯥꯎꯔꯤ ꯄꯥꯟꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯝꯃꯤ ꯄꯨꯟꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯊꯥꯖꯤꯜꯂꯛꯈꯤ ꯃꯆꯥꯅꯨꯄꯥ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯆꯨꯔꯥꯖꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁꯨꯋꯔꯅꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ
ꯃꯐꯝ ꯑꯗꯨ ꯂꯩꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯊꯣꯝꯗꯠꯇꯨꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯕꯨꯆꯤꯔꯥꯖꯨꯕꯨꯁꯨ ꯀꯟꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯝꯊꯤꯅ ꯐꯨꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯨꯋꯔꯅꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯕꯨꯆꯤꯔꯥꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯖꯪꯒꯜꯗ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗ ꯇꯨ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯁ ꯑꯁꯤꯗꯤ ꯈꯔꯗꯤ ꯐꯠꯇꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯕꯨꯆꯤꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯆꯥꯛꯈꯨꯝꯗ ꯃꯤ ꯈꯔ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯤꯡ ꯑꯗꯨꯅ ꯃꯣꯔꯣꯛ ꯄꯥꯎꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯛꯄ ꯅꯊꯧ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯐꯨꯕ ꯂꯦꯞꯈꯤꯗꯦ ꯃꯄꯥ ꯑꯗꯨꯅ ꯁꯨꯋꯔꯅꯗ ꯅꯣꯡꯃꯩ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯝꯗꯠꯇꯨꯅ ꯐꯨꯕ ꯍꯧꯈꯤ ꯑꯃꯁꯨꯡ ꯈꯔ ꯑꯃꯅ ꯀꯥꯞꯂꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯀरुणाꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯈꯣꯏ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨꯅ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯅꯕ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯊꯥꯕꯗꯨ ꯊꯣꯡ ꯑꯗꯨꯗ ꯉꯥꯁꯤꯟꯖꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯡ ꯑꯗꯨꯗ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯔꯠꯁꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯦꯟꯅ ꯈꯥꯔꯣꯝꯗꯒꯤ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝꯗ ꯃꯔꯨ ꯂꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯅꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯇ ꯊꯥꯡꯅ ꯊꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯅꯤꯔꯛ ꯊꯣꯛꯂꯛꯇꯨꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯄꯥꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯋꯔꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯨꯋꯔꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩ ꯊꯣꯛꯄ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯕꯨꯡ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯤꯔꯣꯠ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯅꯤꯡ ꯊꯨꯡꯅ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯋꯔꯅ ꯃꯊꯟꯇ ꯂꯩꯍꯧꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯕꯨꯆꯤꯔꯥꯖꯨꯅ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯨꯆꯤꯔꯥꯖꯨꯁꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯃꯔꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯅꯪ ꯍꯥꯟꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯋꯔꯅꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯐꯤꯂꯝꯗ ꯍꯦꯔꯣꯅ ꯍꯥꯟꯕꯗ ꯎꯏ ꯑꯩ ꯍꯩꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯍꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯔꯤꯚꯣꯜꯚꯔꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯖꯣꯟ ꯋꯤꯛ ꯇꯧꯅ ꯀꯥꯞꯊꯕ ꯍꯧꯔꯛꯈꯤ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯋꯔꯅꯅ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨꯡ ꯕꯨꯆꯤꯔꯥꯖꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩ ꯉꯝꯅꯕ ꯇꯧꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯝꯅ ꯊꯣꯛꯂꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀरुणाꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯩꯅ ꯁꯦꯝꯈꯤꯕꯅꯤ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯝꯗꯠꯈꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯈꯤ ꯒꯥꯔꯤꯗꯨꯅ ꯊꯣꯝꯗꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯀरुणाꯁꯨ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ ꯃꯍꯥꯛ ꯁꯨꯋꯔꯅꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯇꯨ ꯅꯪ ꯇꯧꯏꯁꯤ ꯌꯦꯡꯉꯨ ꯉꯁꯤꯁꯦ ꯑꯩ ꯅꯪꯒꯤ ꯅꯌꯨꯝꯗ ꯅꯝꯗꯨꯅ ꯆꯪꯉꯛꯄꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯪꯅ ꯎꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯅꯤ ꯅꯪ ꯑꯩ ꯅꯥꯛꯇ ꯂꯥꯛꯂꯣ ꯉꯁꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯀꯩ ꯊꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯁꯣꯔꯥ ꯁꯣꯟꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯋꯔꯅꯕꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯋꯔꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯕꯩ ꯑꯃ ꯄꯥꯏ ꯑꯗꯨꯒ ꯈꯥꯕꯩ ꯑꯗꯨ ꯃꯇꯣꯟ ꯑꯗꯨ ꯊꯤꯗꯣꯛꯂꯝꯃꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯣꯏꯅ ꯀꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯁꯤꯗꯤ ꯇꯧꯕꯤꯃꯟ ꯌꯥꯝꯅ ꯈꯪꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯓꯥꯟꯁꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯑꯩꯅ ꯄꯤꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯏꯁꯣꯔ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯥꯕꯩ ꯑꯇꯦꯛꯄꯗꯨꯅ ꯃꯍꯥꯛꯅ ꯀरुणाꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯤꯟꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯈꯤ ꯀरुणाꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯋꯔꯅꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯑꯐ ꯐꯠꯇ ꯈꯪꯗꯕ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯁꯦ ꯍꯣꯡꯕ ꯅꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯤꯡꯆꯥꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯏꯁꯣꯔꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯇꯞꯅ ꯇꯞꯅ ꯏ ꯆꯨꯞꯄ ꯈꯣꯡꯕꯥꯟꯗ ꯂꯩꯕ ꯇꯤꯟꯒꯨꯝꯕꯅꯤ ꯓꯥꯟꯁꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯕ ꯅꯨꯃꯤꯠ ꯑꯗꯨ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯅꯪꯕꯨ ꯖꯦꯜꯗ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯅꯪꯕꯨ ꯅꯣꯔꯣꯛꯀꯣꯝꯗ ꯂꯪꯊꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯓꯥꯟꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯊꯥꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯈꯥꯕꯩ ꯃꯆꯩ ꯑꯗꯨꯅ ꯀरुणाꯗ ꯂꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯀरुणाꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯓꯥꯟꯁꯤꯒꯤ ꯃꯕꯨꯛꯇ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯊꯥꯎꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯋꯔꯅꯁꯨ ꯈꯥꯕꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨ ꯊꯤꯟꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀरुणाꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯅ
Suwana Mabudur Kaki. Mako Animak China Kandra Daily. Madu Karuna Helibasna, Nana Telebazagasi, Asumbazaga Tele. I have the Hingaru head in Haraki. Malaswana Helibasna. I say she with a key head in Kandra. Tomo Shane Himataragana Masimata Kangatami, Adawanangi Ankado, I know what Amohan explained the Guyon. I know Sivatam the day I get a mata, copy of Mika Mulakani, Adabo, non Sivatam the day. Nangi, Mohammedu Tin Sipina for me to Leroy. Many Manga Pranam to Aduga, Nagi Pussy, the Kamata will have Zinam Kanjaki Hadra, Malakarim Nadra Muharaki. None of the side pussies in Manganjabani, Soccer Locaruna Hadra, Mana Karuna, Tina Cherokee, Madi Karuna Helibasna, Saragi Atubo. Nangsi Sibo Udana Sapati Palm de Hadin Haki, Madura Sonakandas, one and a half Gentiva City Hadin Haki. Matosumna Kamra Sikre, Adawasin Sika Tokre, Matangi Sendana when Ufangi Vasino, Alapamatanda, Makogi, Mayumadogi, Tulsipungu, Machukotuno Remdi, Aduga Tulsi Puzato to Remdi. Mahomet by missing a yam around the Rami Amazon. Mazanubikita the solo holy Aduga, Nanga the palm that whatever routines in Ado had a bright Hanki, Madura Gitana Halifna, Makodo in the Mikrabni Hadin Haki. Mafum the Suwana so Kanta Ana Yautana Mafumada, like Puzato Tolaki, Machina Talivasi, Suwana si Markin upon a country seems to a Kunavatan is the Kamangamli. Artito Siadina Mamma had a pomatum I know in the Torogi Hadana Swana Haraki, Asumtodra, Numbu had a run had a pomatum a far Hadana, Sonakanda Swana Harami, Suwana so arti to Sali, Sarva Mangala Mangali, Sivi Sarvati Satake, Saranje Trembake Gori, Narayani Namastuti. Yati Visarvaputisu, Sakti Rupena, Sansrita, Namastasai, 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 Namo Namaha. Matosuna movie Sankre, movie Sigilo Sambamatam, the post critics and I could overfund Vasi. Kiramegi the Baldo so, marking a Pisia, Mandi Hadana Mahasu, Yumadulami, Yumadula Pomatam, the Bushira Zugatinrami. Bushira Zuna Haragivasna, Yumasida, Hitala for missing as a Yumasida, Saks Halina Kanano Hadanari. I Kiramegi the Pani Hadan Haraki, oh, no one in it. Kiran Madi Ordinary Harib the Hadana, Mouse Haraki, some of the songs on Hadan Sangalaki. I see the young no idea. I see Kiran made old lake even a Padula, I had a young missing a Rotalami. None open a behemoth, they Kiran message, see the lot even a Tridana, from the labor missing a Tonhari, Aduga. None the Sonata was the young Lali Hadanari, Aduga, and Suyan and Maharivasna. I did marking my home the Mutaragadi, Nambuchi, Tamam with them Hadan Haraki. Queen was a boy in a Kirame, Kapula, Pomatam, the mark in the Pidolali. Aduga, Ibim no name of whom Sakari Harib no, missing us in a jail tower you are from Harini. Mothermark in the Peter Halibasna, I didn't mean Madame Lani and Harpatine. Aduna, Mafum Silali Petricano. Adu again of Passi, I would the Langam they had an enemy on the Hakipton had an Haraki. Motakimatam the Mini Haraga, Hafta Nikimatum the Lali, but the Hadana Mark in the Water Harry. Curtis was in Harry, who found the Tarapomatam the Sonakanda Kiramena. I give Maravina Mafums and Namna Tambiri had in Haraki. I will bold Bibu had no Kuramatam the Sonakanda, Mokutanka Pomatam the New was no more. Mabu Puna with the Motorini had in Harry. Puga the Team A, board begin open had an Haraki. Curtis performs labor missing us and on the postal choice for had a pomatanda. I know you Marukita with a Pongan Cradanari. Now you would have no one as Sonak and the Samnas Haline. Could I know the money with the Angola Udahanari? That's all they were from the dress one lay, otherwise one anna. You must know whether get her to Haraki say. Sorry had an Haraki, or from the Tarapomatam the Kiramino Padana. Kind of sorry had a Yagadane. Angari Matimum Chumatam, I say Samnas Haravani. You move upon Momatam the Nipisang Abs and Kangimanatro. I give among you pussy, I'm the one in the community. I don't think I'm going to try to but the son of a Kiramena. Mark you worry, don't hold on had a dear boy, but the mark in the bottom, I don't like who I don't know how to cake. I know palm the egg so you mum labor palm, family labor palm, I do I give me a hep say palmy. Yaraga to get a word in a malabit high, I do a son of a swan and a macata, I don't have to say. I know or funny that the game at the Aina, Pasha, Situng Salina, mark it about the makeup you pussy calum like Kibney, I do a mala, make up to Toromata Madada. Aibu, Lobula, can you have a penicillin at the Mahapu palm, the Mahapu in a Putin Sakibani? Jaraka Torgiswana. No Mamatan Savatam, the Pamaka facility to Hadan Harry. Tabi Rani had a Sonak and a Swan and her Pamatam, the Kiramay in a Padron Halibsana. None of the money leave Patagari, Itagani, Adua, no I lay. Caligumana Pamata, the mother, the Ibusum from the Tambisutam White and Haraki. Come some the Yana Badam Selagi, I Nagis of what the lady had a mark in a part of Haraki. Mother Kiramena, my voice, I'm emotional with her Hadanaki. Mahase, Pure Gold Hadanay. Malsonakanda Amo Kiramay no Padana, a simon Hadana, what is Simata said a Pumloy Key. Senila Sida, support with another Piriba, Mayam Singbo, Thagatchari, Atuga. What is in the wine white Amazon, Igi, Narration Gimon Singasi, no one white have to so come in Tambirabo, Thagatchari.